खुल ngakpaga kuki khulai paiba singa khut thongna ge tawrure Bishnupur district ki Moirang police station na kwanba tera khongsang bi maning lokol da kuki khulai paiba singna bom kap tharaktuna attack tawrakle haiba wahogdage mitai khul ngakpa singa made kuki khulai paiba singa gi marakta chawna khut thongna ge tawrure thawdok thokpham dagi phangba pawgi matungin na numit kharani gi mamang dage Bishnupur district ki torbung tera khongsang be trong laubi amade irengbam yauna mafam kaya da kuki khulai paiba singna bom amade nongmai kap tharakpadage mitai khul ngakpa singna thawong adu thengnana ba sem saduna laike asumna leiringai serak asida ngasi ayuk anganbada tera khongsang bigi maning lokol da bom pokhai bagi makhol tanakhe khudakta khul ngakpa singna labuk aduda kumtharaktuna kuki khulai paiba singa mayok nana ba sem sakhe oiriba phibam adugi pau phangbadagi Bishnupur district police Kumaun regiment CRPF amadi BSF ki ahen batim mafam aduda lakhe ahen ba security force sing adu lakpadage maikai animak handongna duna pamdaba thawdok adu thingba ngamkhe loinana hairiba mafam aduda hojik masing yamlaba security force na ngak senbagi thabak chathari haire kuki militant singna kautruk amade tangjeng maning laikai da nongmai kapsinduna landarakre CRPF na su kuki militant gi bunker da IT1 cell mortar kaptuna attack tawkhre Imphal West district amadi Kangpokpi district ani gi lonaba mafam sing haibade Kangsup Singkhong Kautruk Harauthel Tangjeng Senjam Sirang Kadang bana chingbaga tainana leiriba Kangpokpi district ki manungsanba chingi saruk singda kuki militant singna bunker kaya saduna mitai khul singda attack tawnaba sem saduna leire haiba khanglabasu Manipur leingak na ngasi fawbada kuki militant sing takthokpa ngamdana leire masina maram oiduna ngayak leitana kuki militant singna mitai khul singda nongmai amade bom kapsinduna landa silakpadage asok apan kaya thokpagi achouba maram ama oire ngarang numidangdagi hauna ngasi ayuk phawbagi manungda tongan ba mafam ahumda kuki militant singna nongmai kapsinduna landa silakhe ngasi ayuk pung mga taba matamda kautruk mitai khulda kuki militant singna singthaktagi nongmai round kaya marum kapsinduna landarakhe adubu khulngak liba khunja volunteer sing amadi security force ki maikei dage handuna nongmai kapkhiba leite haire hairiba mafam asimaktada ngarang numidang pung 12 kunthra rom taba matamdasu kuki militant singna nongmai kapsinduna landa silakhe maduda CRPF ki maikei dage 81 cell mortar mari kuki militant singge laifam tamna kapsinkhe maduda mortar cell amade kuki militant singi bunker da taduna pokhai khi haibase CRPF ki maikei dage drone thagatuna yengba matamda mayek sengna uba phangkhibani haire mortar cell pokhai baduda kuki militant kaya siba madi asogapan yauramba yai haina thajana re loinana mortar cell pokhai khi baduge matungdagi de kuki militant singna makhata na nongmai kapsilakhidre haire hairiba matam asige ikan kanadana ngarang numidang pung 12 nifuga mangarom taba matamdasu Tangjeng maning laikai da kuki militant singna nongmai round khara kapsilakre haire nongmai kapsilakpa du da sogapan amata yaukhide khulngak liba khunja volunteer sing amadi security gi maikai da gisu handuna nongmai kapkhiba leite haire adubu hairiba mafam asida leiriba kuki militant sing ase Manipur leingak ki maikai da gi ahenba security force thomjinduna takthokta batarabadi ngayak leitana mitai khul singda nongmai kapsinduna attack satharaktuna khunja sing leitana masa masagi mayumda leiba ngamlaroi masigi mathakta labukta kumduna lawlokpagi thabaksu mapung phana pangthokpa ngamlaroi haire